State ke Hosik Oiba Meepham Masida Chief Minister Nothoma Birena Chair Louraga Ngarang Numidang Mahaki Secretariat Office ta NDA da Mapang Oina Chatminariba Party Singi MLA Singi Apunba Meepham Pangthokhre Ngarang Fam Kiba Meepham Maduna Center da demand kaya thambaga loinana demand sing adu numit taret nigi manungda karigumba thabakta onthoraktrabadi miyamga tanaraga MLA singna khongjang changsin haibagi warep LOUKHRE adum oinamal kokomigi coordinator TH Somrendrana the MLA singna loriba warep sing asi yaningdaba phongdokpaga loinana pung kunmari ki manungda semdoknaba khangalakle Ngarang numidang pung taruk tabada Chief Minister Nothoma Birena Chair Louduna ruling the yauriba MLA Singi Oiba Meepham Pangthokhre Chief Minister Secretariat Office ke Chairol amagi matung inna ngarang pangthokhiba Meepham maduda haukiba November 13 ta pangthokhiba State Cabinet ke Meepham na lawkiba warep sing adu puthoktuna amatta oina sawatke Loinana Meepham maduna kupna khanaraba matung tongan ba warep kaya amasu LOUKHRE ruling MLA sing na mot amata oina yanaduna lawkiba warep sing adudi tha asigi taramari da center na state asigi mafam kharada afaspa gi makhada disturbed area thamjillakiba adu review tawnaba TAKSHINBA JIRIBAM da mara lesedaba micham taruk fakibaga mari leinana koki khulai paiba singi mathakta numit taret nigi manungda mass operation CHENNABA JIRIBAM da maitegi nupi ahum amadi angang ahum hatpagi thodok November 3 mar nupi ama maina chaklaga sikiba November 8 da Bishnupur district ke Saitonda maitai mau naha ama low suri ngaida kuki khulai paiba singna hatkibagi thodok sing adu NIA da sinagadabane Maitegi micham tarok JIRIBAM da hatkiba aduda CHENNABA kuki khulai paiba loop adu numit taret nigi manungda unlawful organization ni HAINA LAOTHOKNABA HAINA lepnaki hari warep sing asi piriba matam asige manungda thabakta onthoraktaba tarabadi NDA gi legislature singna makhataba khongjang sing state asige miyamga tanaraga changsingani center amasung state lengakna Manipurda tangdu leitaba hanjilaknaba Mathau taba thabak sing yariba makai athuba matamda paikhatpa amadi ngasi pangthokhiba Meephamna handakta minister amasung MLA singgi yumda attack tawkhibaga loinana mai thaduna lanthum kaya huran khiba adu Meepham aduna akanba mongda condemn tawbaga loinana High Power Committee na thizinbada phanglakpa adugi matung ina legal action lokhatpa haiba warep sing so lominaki hairi Ngarang pangthokiba Meepham maduda Chief Minister Nothoma Birena yauna punna MLA kuntare na saruk yakhi makhoi adudi MLA L Susindro TH Biswajit H Dingo TH Yamkumar KH Ibomcha RK Imo Thangjam Arun Kumar S Rajan Dr S Ranjan Sapam Kunjakeswar Karam Shyam K Robindro TH Basantakumar Govindas Konthauzam S Premchandra Dr Usham Deben Dinganglung Gangmei J Kumnosha K Leshio Loshi Dinko Awangbu Nyumai Irengbam Nalini TH Santi M Rameshwar Amadi Janghemlung Panmaini MLA Taret Amadi Masagi Anaba Leiba Amadi Kudong Chadaba Leibadagi Ayiba Cherol Amadi Fonda Hairakpadagi Saruk Yakitri Hari Presna Fangba Paugi Likunamagi Matung Inna Ngarang Pangthokiba ruling NDA gi MLA Singi Oiba Meepham maduda MLA Taramathoidi Karigumba Maram Amata Pidana Saruk Yakide Hari Panbe Yabadi Tha Asigi Taramathoida JIRIBAMda kuki khulai paiba singna mioi taruk punna faduna pukraba matungda tamthiba mihata hatpagi khudam singal loinana leptana mathang barak tureldagi Fangkiba asida miyamda aduki matek thamoi sokpaga loinana MLA gi yum fawba mai thadokpa yauna akanba ihau ama lakibane Miyamna changsillakiba irang asiga iruinana kokominasu haukiba thangjadagi khwairamban ima kaithelda matam kaktana wakat Meepham chathabaga loinana Chief Minister Nothoma Birena luchingba lengak asida tongan ba demand sing taladuna pungkun marigi matam thakibane kokomina lengakta tharakliba matam adu ngasi numidang pung taruk fawba matam chonthabinaba Chief Minister na kokomida hairakpaga loinana Meepham adu pangthokhibani hari Chief Minister gi Secretary Ningthauzam Geoffrey na Kokomi gi President amasung General Secretary da Ayiba Cherol ama thakibane Cherol aduda Chief Minister na ngarang numidang pung tarukta ruling NDA gi MLA singi Oiba Meepham ama pangthokani haina khanghalakibane